ꯑꯣꯟꯂꯥꯏꯟ ꯃꯅꯤꯄꯨꯔꯒꯤ ꯑꯌꯨꯛꯀꯤ ꯄꯥꯎ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯄꯨ ꯊꯣꯏꯂꯥꯏꯁ꯭ꯔꯝꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯐꯠꯇꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯂꯤ꯫ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯂꯝꯗꯝꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒꯤ ꯐꯤꯕꯝ ꯇꯞꯅ ꯇꯞꯅ ꯐꯒꯠꯂꯛꯇꯨꯅ ꯃꯍꯧꯁꯥꯒꯤ ꯄꯨꯟꯁꯤꯗ ꯍꯟꯖꯤꯟꯅꯕ ꯍꯧꯔꯛꯂꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯃꯁꯥꯒꯤ ꯃꯔꯝꯗꯝ ꯑꯁꯤꯗ ꯅꯤꯡꯈꯥ ꯇꯝꯅ ꯆꯠꯊꯣꯛ-ꯆꯠꯁꯤꯟ ꯇꯧꯗꯨꯅꯁꯨ ꯅꯣꯝꯕꯗꯤ ꯉꯝꯗ꯭ꯔꯤ꯫ ꯃꯅꯤꯄꯨꯔꯒꯤ ꯇꯝꯄꯥꯛꯀ ꯆꯤꯡꯒ ꯇꯥꯏꯅꯕ ꯆꯤꯡꯒꯤ ꯁꯔꯨꯛꯁꯤꯡꯗ ꯃꯇꯤꯛ ꯆꯥꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯧ ꯁꯥꯗꯨꯅ ꯂꯩꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯃꯁꯤꯒꯤ ꯃꯌꯦꯛ ꯁꯦꯡꯂꯕ ꯈꯨꯗꯝꯗꯤ ꯏꯝꯐꯥꯜ ꯏꯁ꯭ꯠ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯂꯝꯂꯥꯏ ꯀꯦꯟꯗ꯭ꯔꯒꯤ ꯃꯅꯨꯡ ꯆꯟꯅ ꯁꯕꯨꯡꯈꯣꯛ ꯈꯨꯅꯧ ꯁꯕꯨꯡꯈꯣꯛ ꯁꯅꯥꯁꯥꯕꯤ ꯊꯝꯅꯥꯄꯣꯛꯄꯤ ꯌꯥꯏꯉꯪꯄꯣꯛꯄꯤ ꯑꯃꯗꯤ ꯁꯥꯟꯇꯤꯈꯣꯡꯕꯥꯜ ꯍꯥꯏꯔꯤꯕ ꯈꯨꯜꯁꯤꯡ ꯑꯁꯤꯒ ꯊꯪꯅꯕ ꯂꯩꯔꯤꯕ ꯆꯤꯡꯒꯤ ꯁꯔꯨꯛꯇ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠ ꯀꯌꯥ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯗꯨꯅ ꯂꯩꯕꯗꯒꯤ ꯍꯧꯖꯤꯛ ꯈꯨꯟꯖꯥꯁꯤꯡ ꯂꯩꯇꯥꯅ ꯃꯁꯥ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯂꯩꯕ ꯉꯝꯗ꯭ꯔꯦ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯏꯅꯛ ꯅꯛꯅ ꯀꯧꯇ꯭ꯔꯨꯛ ꯀꯗꯥꯡꯕꯟ ꯁꯦꯟꯖꯝ ꯆꯤꯔꯥꯡ ꯑꯃꯗꯤ ꯐꯌꯦꯡꯅꯆꯤꯡꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯃꯤꯆꯝ ꯄ꯭ꯔꯖꯥꯁꯤꯡꯁꯨ ꯂꯩꯇꯥꯅ ꯂꯩꯕ ꯉꯝꯗꯔꯤ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯇꯝ ꯑꯃꯠꯇꯗ ꯍꯦꯛꯇꯃꯛ ꯅꯣꯡꯃꯩ ꯑꯃꯗꯤ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯂꯥꯟꯗꯥꯔꯛꯀꯗ꯭ꯔꯥ ꯍꯥꯏꯕꯒꯤ ꯃꯤꯄꯥꯏꯕ ꯑꯗꯨ ꯂꯩꯔꯦ꯫ ꯑꯣꯏꯔꯤꯕ ꯐꯤꯚꯝ ꯑꯁꯤꯗ ꯃꯤꯌꯥꯝꯒꯤ ꯃꯐꯝꯗꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯗꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯆꯤꯡꯒꯤ ꯃꯐꯝ ꯀꯌꯥꯗ ꯂꯩꯔꯦ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯈꯨꯠ ꯊꯤꯟꯗꯨꯅ ꯇꯥꯛꯂꯕ ꯐꯥꯎꯕꯗ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯣꯏꯕꯨ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯇꯛꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯁꯤꯅꯤ꯫ ꯄꯨꯝꯅꯃꯛ ꯑꯁꯤꯒꯤ ꯃꯊꯛꯇ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯑꯁꯤꯗ ꯍꯧꯖꯤꯛ ꯐꯥꯎꯕ ꯒꯥꯔꯤꯁꯤꯡ ꯑꯀꯤ ꯑꯈꯪ ꯌꯥꯎꯗꯅ ꯃꯅꯤꯡꯇꯝꯅ ꯆꯠꯄ ꯉꯝꯗ꯭ꯔꯤ꯫ ꯈ꯭ꯋꯥꯏꯗꯒꯤ ꯉꯛꯂꯤꯕꯗꯤ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯁꯔꯨꯛꯇ ꯁꯦꯛꯃꯥꯏꯗꯒꯤ ꯍꯦꯟꯅ ꯆꯪꯁꯤꯟꯕ ꯉꯝꯗ꯭ꯔꯤ꯫ ꯉꯔꯥꯡꯃꯛꯇꯗ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯐꯝ ꯑꯃꯗ ꯄꯥꯎ ꯆꯦ ꯅꯝꯅꯕ ꯄꯨꯁꯤꯜꯂꯛꯄ ꯆꯦ ꯔꯣꯜꯁꯤꯡ ꯑꯃꯗꯤ ꯑꯇꯩ ꯃꯔꯤ ꯂꯩꯅꯕ ꯄꯣꯠꯂꯝꯁꯤꯡ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯝꯗꯨꯅ ꯃꯩ ꯊꯥꯕꯒꯤ ꯊꯕꯛ ꯆꯠꯊꯈꯤ꯫ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯊꯣꯔꯛꯄ ꯃꯇꯝꯗ ꯃꯔꯤ ꯂꯩꯅꯕ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛ ꯄꯨꯂꯤꯁꯅ ꯀꯥ ꯍꯦꯟꯕ ꯊꯧꯑꯣꯡ ꯆꯠꯊꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯆꯩꯔꯥꯛ ꯄꯤꯕꯁꯨ ꯇꯧꯗꯦ꯫ ꯃꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯆꯤꯡꯒꯤ ꯂꯝꯗꯝ ꯍꯥꯏꯕꯗꯤ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡ ꯑꯁꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣ ꯁꯨꯡꯆꯠ ꯆꯠꯅꯗꯕꯒ ꯆꯞ ꯃꯥꯟꯅꯕ ꯐꯤꯚꯝꯗ ꯍꯧꯖꯤꯛ ꯂꯩꯔꯦ ꯍꯥꯏꯕ ꯌꯥꯏ꯫ ꯀꯥ ꯍꯦꯟꯕ ꯊꯕꯛ ꯆꯠꯊꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯨ ꯈꯨꯗꯛ ꯈꯨꯗꯛꯀꯤ ꯑꯣꯏꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯥꯛꯁꯤꯟꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯊꯕꯛ ꯂꯧꯈꯠꯇꯨꯅ ꯂꯝꯗꯝ ꯑꯁꯤ ꯂꯩꯉꯥꯛ ꯂꯩꯔꯤ, ꯑꯥꯏꯟ ꯆꯠꯄ ꯂꯝꯗꯝꯅꯤ ꯍꯥꯏꯕꯗꯨ ꯊꯕꯛꯅ ꯇꯁꯦꯡ ꯇꯁꯦꯡꯅ ꯎꯠꯄ ꯉꯝꯗꯕꯗꯒꯤ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯇꯧꯅꯤꯡ ꯇꯧꯅꯤꯡꯕ ꯑꯥꯏꯟ ꯀꯥꯏꯕ ꯊꯕꯛꯁꯤꯡ ꯃꯅꯤꯡꯇꯝꯅ ꯆꯠꯊꯔꯛꯄꯒꯤ ꯃꯔꯝ ꯑꯃ ꯑꯣꯏꯍꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ, ꯂꯟ-ꯊꯨꯝ ꯑꯃꯗꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯃꯄꯨꯡ ꯐꯥꯅ ꯉꯥꯛ-ꯁꯦꯟꯅꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯗꯨ ꯃꯁꯛ ꯊꯣꯛꯅ ꯂꯧꯈꯠꯄ ꯉꯝꯅꯕ ꯍꯣꯠꯅꯐꯝ ꯊꯣꯛꯏ꯫ ꯃꯗꯨ ꯅꯠꯇꯅ ꯂꯩꯉꯥꯛ ꯑꯃ ꯏꯆꯥꯎ ꯆꯥꯎꯅ ꯂꯩꯅ ꯂꯩꯅ ꯂꯝꯗꯝꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯉꯥꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯂꯩꯉꯥꯛ ꯂꯩꯔꯨꯕꯒꯤ ꯀꯥꯟꯅꯕ ꯂꯩꯇꯦ꯫ ꯃꯁꯤꯅ ꯂꯩꯉꯥꯛꯀꯤ ꯑꯁꯣꯏꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯃꯗꯤ ꯂꯩꯉꯥꯛ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯐꯕ ꯃꯔꯤ ꯊꯝꯕ ꯉꯝꯗꯕꯗꯒꯤ ꯍꯦꯟꯅ ꯂꯩꯇꯥꯗꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯈꯪꯅ ꯂꯝꯗꯝ ꯑꯁꯤ ꯁꯥꯟꯇꯤ ꯊꯝꯅꯕ ꯑꯃꯗꯤ ꯑꯥꯏꯟ ꯊꯨꯒꯥꯏꯅ ꯊꯕꯛ ꯇꯧꯔꯤꯕꯁꯤꯡ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯩꯔꯥꯛ ꯄꯤꯅꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯗꯨ ꯆꯞ ꯆꯥꯅ ꯂꯧꯈꯠꯄ ꯆꯨꯝꯒꯅꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯁꯤꯗꯤ ꯏꯗꯤꯇꯣꯔꯤꯌꯦꯜ ꯀꯂꯝꯗꯒꯤ ꯂꯧꯈꯠꯆꯔꯛꯀꯦ꯫ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯉꯥꯛꯇꯕꯁꯤꯡ ꯆꯩꯔꯥꯛ ꯄꯤꯁꯤ ꯂꯥꯏꯅ ꯂꯧꯕ ꯆꯨꯝꯂꯣꯏ꯫ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯀ ꯁꯁꯄꯦꯟꯁꯟ ꯑꯣꯐ ꯑꯣꯄꯔꯦꯁꯟꯁꯨ ꯇꯧꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯒ ꯀꯥꯡꯂꯣꯟ ꯂꯥꯟꯅ ꯃꯅꯤꯄꯨꯔꯒꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2, ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯑꯃꯁꯨꯡ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 37 ꯑꯁꯤꯗ ꯀꯥꯎ ꯊꯥꯕꯒꯨꯝ ꯊꯥꯗꯨꯅ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯅ ꯃꯈꯣꯏꯅ ꯇꯦꯔꯣꯔꯤꯁ꯭ꯠꯀꯤ ꯊꯧꯑꯣꯡ ꯆꯠꯊꯕꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯌꯥꯝ ꯀꯨꯏꯅ ꯌꯦꯡꯗꯨꯅ ꯂꯩꯈꯤꯒꯗꯧꯔꯤ ꯍꯥꯏꯕ ꯋꯥꯍꯪ ꯑꯁꯤꯃꯛ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯅ ꯍꯪꯅꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯉꯔꯥꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯀꯥꯡꯄꯣꯛꯄꯤꯒꯤ ꯃꯐꯝ ꯑꯃꯗ ꯏꯝꯐꯥꯜ ꯇꯝꯅ ꯂꯥꯛꯄ ꯇ꯭ꯔꯛ ꯑꯃꯗꯒꯤ ꯄꯥꯎ ꯆꯦ ꯅꯝꯅꯕ ꯆꯦ ꯃꯀꯣꯜ 36 ꯃꯩ ꯊꯥꯗꯣꯛꯈꯤꯕꯒꯤ ꯄꯥꯎ ꯇꯥꯅꯔꯛꯂꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯍꯟꯗꯅꯕ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯔꯤꯒꯤ ꯍꯣꯠꯅꯗ꯭ꯔꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯔꯝꯗꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37 ꯉꯥꯛ-ꯁꯦꯟꯅꯅꯕ ꯑꯁꯥꯝ ꯔꯥꯏꯐꯜꯁ ꯄꯔꯁꯅꯦꯜ ꯃꯌꯥꯝ ꯑꯃ ꯗꯤꯄ꯭ꯂꯣꯏ ꯇꯧꯅ ꯇꯧꯅ ꯀꯔꯤ ꯃꯔꯝꯒꯤ ꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯒ ꯃꯈꯣꯏꯅ ꯇꯧꯅꯤꯡ ꯇꯧꯅꯤꯡꯕ ꯇꯧꯍꯜꯂꯤꯕ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯥꯎ ꯊꯥꯕꯒꯨꯝ ꯊꯥꯔꯒ ꯊꯝꯕꯒ ꯆꯞ ꯃꯥꯟꯅꯕꯒꯨꯝ ꯇꯧꯔꯤꯕ ꯑꯁꯤꯃꯛꯇꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯕ ꯌꯥꯏ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯅ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯨꯒꯤ ꯒ꯭ꯔꯥꯎꯟ ꯔꯨꯜ ꯊꯨꯒꯥꯏꯔꯒ ꯃꯤꯆꯝ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯁꯤꯡꯅꯗꯨꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥꯃꯨꯛ ꯊꯣꯛꯍꯟꯕꯅ ꯑꯁꯥꯝ ꯔꯥꯏꯐꯜꯁꯅ ꯌꯦꯡꯗꯨꯅ ꯂꯩꯕꯒꯤ ꯊꯧꯑꯣꯡꯒꯨꯝꯅ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯂꯩꯔꯛꯄꯁꯤ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯍꯥꯏꯕꯁꯤ ꯂꯝꯗꯝ ꯑꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯈꯪꯗ ꯈꯪꯅꯗꯨꯅ ꯂꯩꯔꯛꯄ ꯀꯨꯏꯔꯕꯅꯤ꯫ ꯃꯅꯤꯄꯨꯔꯗ ꯊꯥ 15 ꯍꯦꯜꯂꯛꯀꯗꯧꯔꯕ ꯃꯩꯇꯩꯗ ꯑꯇꯝꯅꯅ ꯂꯥꯟꯗꯥꯔꯛꯂꯤꯕ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁ꯭ꯠꯁꯤꯡ ꯑꯁꯤꯕꯨ ꯁꯨꯒꯤ ꯆꯠꯅ ꯀꯥꯡꯂꯣꯟꯒꯤ ꯃꯥꯌꯣꯛꯇ ꯊꯕꯛ ꯇꯧꯕꯒꯤꯗꯃꯛ ꯆꯩꯔꯥꯛ ꯄꯤꯕ ꯌꯥꯔꯦ꯫ ꯈꯪꯅ ꯈꯪꯅ ꯃꯈꯣꯏꯅ ꯇꯧꯅꯤꯡ ꯇꯧꯅꯤꯡꯕ ꯇꯧꯍꯟꯗꯨꯅ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯑꯔꯣꯟꯕ ꯑꯦꯖꯦꯟꯗꯥ ꯀꯔꯤ ꯂꯩꯕꯒꯦ ꯍꯥꯏꯅ ꯃꯅꯤꯄꯨꯔꯒꯤ ꯌꯦꯜꯍꯧꯃꯤꯁꯤꯡꯅ ꯏꯟꯗꯤꯌꯥ ꯂꯩꯉꯥꯛꯇ ꯍꯪꯕ ꯌꯥꯕ ꯍꯪꯂꯨꯕꯒꯤ ꯋꯥꯍꯟꯊꯣꯛ ꯂꯩꯁꯤꯜꯂꯛꯇꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯛꯄ ꯑꯁꯤꯃꯛꯇꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤꯗꯃꯛꯇꯗꯤ
ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ 12 ꯁꯨꯕ ꯃꯅꯤꯄꯨꯔ ꯑꯦꯁꯦꯝꯕ꯭ꯂꯤ ꯂꯩꯉꯥꯛꯀꯤ 6 ꯁꯨꯕ ꯃꯤꯐꯝꯗ ꯑꯣꯄꯣꯖꯤꯁꯟꯒꯤ MLAꯁꯤꯡꯅ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37 ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤꯗ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯗꯒꯤ ꯀꯥꯡꯂꯣꯟ ꯂꯥꯟꯅ ꯀꯥ ꯍꯦꯟꯅ ꯈꯨꯠꯂꯥꯏ ꯄꯥꯏꯕ ꯃꯤꯑꯣꯏꯁꯤꯡꯅ ꯅꯝꯗꯨꯅ ꯁꯦꯜ ꯈꯥꯏꯕꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯋꯥꯍꯪꯒꯤ ꯄꯥꯎꯈꯨꯝ ꯍꯥꯎꯁꯀꯤ ꯂꯨꯆꯤꯡꯕ ꯑꯣꯏꯔꯤꯕ CMꯅ ꯃꯔꯤꯛ ꯆꯨꯝꯅ ꯄꯥꯎꯈꯨꯝ ꯄꯤꯈꯤꯕ ꯅꯨꯃꯤꯠꯀꯤ ꯃꯇꯨꯡꯗ ꯉꯔꯥꯡ ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤꯒꯤ ꯀꯥꯡꯄꯣꯛꯄꯤꯗꯒꯤ ꯍꯥꯏꯖꯦꯛ ꯇꯧꯗꯨꯅ ꯄꯨꯈ꯭ꯔꯒ ꯆꯦ ꯃꯀꯣꯜ 36 ꯌꯥꯎꯕ ꯇ꯭ꯔꯛꯀꯤ ꯁꯨ ꯆꯠꯅꯔꯤꯕ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯁꯨꯒꯤ ꯀꯥꯡꯂꯣꯟ ꯊꯨꯒꯥꯏꯔꯒ ꯃꯩ ꯊꯥꯗꯣꯛꯈꯤꯕꯒꯤ ꯊꯧꯗꯣꯛ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯍꯟꯗꯛ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒ ꯍꯧꯈꯤꯕ ꯊꯦꯡꯈꯥꯡ ꯀꯌꯥꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯒ ꯈꯦꯟꯅꯕ ꯈꯔ ꯂꯩꯔꯕꯁꯨ ꯉꯔꯥꯡ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤꯗꯤ ꯐꯣꯡ ꯐꯣꯡ ꯁꯥꯅ ꯅꯩꯅꯔꯤꯕ ꯍꯤꯔꯝ ꯑꯃꯒꯤ ꯃꯅꯨꯡ ꯆꯟꯕ ꯃꯔꯝꯅ ꯉꯁꯤꯒꯤ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯥꯏꯅ ꯂꯧꯕ ꯆꯨꯝꯂꯣꯏ ꯈꯜꯂꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇ꯭ꯔꯦꯜ ꯂꯩꯉꯥꯛꯀꯤ ꯂꯩꯉꯥꯛ ꯄꯥꯏꯔꯤꯕ BJPꯅ ꯂꯨꯆꯤꯡꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ MPꯁꯨ ꯑꯣꯏꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯊꯧ ꯁꯅꯥꯖꯥꯎꯕ ꯂꯩꯁꯦꯝꯕ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯅꯁꯨ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠ ꯃꯤꯐꯝꯗ ꯍꯥꯎꯁꯇ ꯊꯝꯈꯤꯕ ꯋꯥꯐꯝꯗ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐꯂꯥꯏꯟ ꯑꯣꯏꯔꯤꯕ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 2 ꯑꯃꯁꯨꯡ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37 ꯑꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯀꯟꯕ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯅꯕꯒꯤ ꯋꯥꯔꯣꯜ ꯊꯝꯈꯤꯕꯗꯁꯨ ꯉꯥꯏꯔꯤꯉꯩꯒꯤ ꯆꯩꯔꯛꯇ ꯉꯔꯥꯡꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯊꯣꯛꯆꯤꯜꯂꯛꯄ ꯃꯔꯝꯅ ꯉꯁꯤꯒꯤ ꯏꯟꯗꯤꯌꯥꯒꯤ ꯁꯦꯟꯇꯔꯒꯤ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯒꯤ ꯂꯥꯏꯐꯂꯥꯏꯟ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ 2 ꯏꯝꯐꯥꯜ ꯗꯤꯃꯥꯄꯨꯔ ꯂꯝꯕꯤ ꯑꯃꯗꯤ ꯏꯝꯐꯥꯜ ꯖꯤꯔꯤꯕꯥꯝ ꯂꯝꯕꯤ ꯅꯦꯁꯅꯦꯜ ꯍꯥꯏꯋꯦ ꯅꯝꯕꯔ 37 ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯈꯨꯗꯣꯡꯊꯤꯕ ꯊꯣꯛꯇꯅꯕ ꯑꯍꯦꯟꯕ ꯃꯤꯠꯌꯦꯡ ꯆꯪꯂꯒ ꯑꯍꯦꯟꯕ ꯐꯣꯔꯁ ꯊꯝꯗꯨꯅ ꯀꯥꯡꯂꯣꯟ ꯀꯥꯏꯅ ꯂꯝꯕꯤ ꯆꯠꯂꯤꯕ ꯒꯥꯔꯤꯁꯤꯡꯗ ꯑꯀꯥꯏ ꯑꯇꯣꯏ ꯊꯣꯛꯍꯟꯗꯅꯕ ꯁꯤꯟꯁꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ ꯑꯦꯁꯦꯝꯕ꯭ꯂꯤꯗ BJPꯒꯤ MLAꯅ ꯃꯤꯅꯤꯁꯇꯔꯗ ꯇꯛꯈꯠꯈ꯭ꯔꯦ꯫ ꯈꯨꯝꯕ ꯌꯥꯏ ꯍꯥꯏꯗꯨꯅ ꯄꯪꯈꯨꯝ ꯈꯨꯝꯕ ꯄꯪꯏꯗ ꯏꯁꯤꯟꯕꯒꯤ ꯆꯠꯅꯕꯤ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯃꯤꯅꯤꯁꯇꯔꯁꯤꯡꯅ ꯇꯧꯕꯤꯒꯅꯨ TH ꯁ꯭ꯌꯥꯝꯀꯨꯃꯥꯔ꯫ BJPꯅ ꯂꯨꯆꯤꯡꯕ N ꯕꯤꯔꯦꯟꯒꯤ ꯂꯩꯉꯥꯛ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯑꯟꯗ꯭ꯔꯣ ꯑꯦꯁꯤꯒꯤ MLA ꯊꯧꯅꯥꯎꯖꯝ ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯌꯥꯏꯔꯤꯄꯣꯛꯇꯒꯤ ꯀꯩꯊꯦꯜꯃꯟꯕꯤ ꯇꯥꯕ ꯂꯝꯕꯤ ꯑꯁꯤ ꯃꯃꯥꯡꯒꯤ ꯁꯦꯁꯟꯗꯒꯤ ꯁꯦꯝꯒꯅꯤ ꯍꯥꯏꯅ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯥꯎꯁꯇ ꯂꯥꯎꯊꯣꯛꯈ꯭ꯔꯕꯁꯨ ꯉꯁꯤ ꯐꯥꯎꯕ ꯁꯦꯝꯗ꯭ꯔꯤꯕ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯍꯪꯕ ꯋꯥꯍꯪ ꯑꯃꯒꯤ ꯄꯥꯎꯈꯨꯝꯗ BJP ꯃꯁꯦꯜ ꯇꯛꯈꯠꯅꯈ꯭ꯔꯦ꯫ ꯍꯧꯖꯤꯛ ꯆꯠꯊꯔꯤꯕ ꯑꯦꯁꯦꯝꯕ꯭ꯂꯤ ꯁꯦꯁꯟ ꯑꯁꯤꯗ ꯁ꯭ꯇꯥꯔ ꯀ꯭ꯋꯦꯁꯟ 304ꯗ TH ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯅꯕꯒꯤꯗꯃꯛ PMGSYꯒꯤ ꯁꯦꯟꯊꯪ ꯃꯈꯥꯗ ꯁꯦꯟꯕꯥ ꯆꯍꯤ 2023-24ꯗ ꯌꯥꯎꯈ꯭ꯔꯦ ꯍꯥꯏꯅ ꯄꯜꯂꯕꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕꯒꯤ ꯑꯣꯏꯅ ꯁꯦꯝꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅ ꯃꯉꯣꯟꯗ ꯊꯥꯖꯗꯕꯒꯤ ꯋꯥꯐꯝ ꯀꯌꯥ ꯊꯝꯂꯤꯕ ꯑꯁꯤꯒꯤ ꯌꯦꯡꯂꯒ ꯊꯕꯛ ꯍꯧꯒꯗꯕ ꯆꯞ ꯆꯥꯕ ꯅꯨꯃꯤꯠ ꯑꯃꯗꯤ ꯊꯥ ꯍꯥꯎꯁꯇ ꯊꯝꯕꯤꯌꯨ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔꯒꯤ ꯄꯨꯛꯅꯤꯡ ꯆꯤꯡꯁꯤꯟꯈ꯭ꯔꯦ꯫ MLA ꯁ꯭ꯌꯥꯝꯀꯨꯃꯥꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯒ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯂꯝꯕꯤ ꯌꯥꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯃꯊꯪꯒꯤ ꯃꯤꯈꯜꯗ ꯚꯣꯠ ꯀꯥꯔꯣꯏꯗꯕꯒꯤ ꯐꯤꯚꯝ ꯂꯩꯔꯦ ꯍꯥꯏꯔꯤꯕꯁꯤ ꯇꯥꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ꯫ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯅꯕꯒꯤꯗꯃꯛ ꯐꯥꯏꯅꯥꯟꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯆꯦ ꯏꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯤꯅꯤꯁꯤꯒꯤ ꯃꯅꯨꯡꯗ ꯂꯥꯛꯂꯕꯗꯤ ꯑꯣꯒꯁꯠ ꯅꯠꯇ꯭ꯔꯒ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯂꯝꯕꯤ ꯑꯁꯤ ꯁꯦꯝꯅꯕꯒꯤ ꯇꯦꯟꯗꯔ ꯇꯧꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯤꯅꯤꯁꯇꯔꯒꯤ ꯄꯥꯎꯈꯨꯝ ꯑꯗꯨ ꯄꯦꯟꯗ꯭ꯔꯗꯨꯅ MLA ꯁ꯭ꯌꯥꯝꯀꯨꯃꯥꯔꯅ ꯍꯥꯏ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯍꯥꯎꯁ ꯑꯁꯤꯗ ꯃꯤꯅꯤꯁꯇꯔ ꯑꯃꯅ ꯈꯨꯝꯕ ꯌꯥꯏ ꯍꯥꯏꯅ ꯃꯔꯝ ꯆꯥꯗꯕ ꯄꯥꯎꯈꯨꯝ ꯄꯪꯈꯨꯝꯗ ꯈꯨꯝꯕꯤꯒꯅꯨ꯫ ꯄꯤꯕ ꯌꯥꯏ ꯍꯥꯏꯅ ꯃꯔꯤ ꯂꯩꯅꯗꯕ ꯄꯥꯎꯈꯨꯝ ꯄꯪꯏꯗ ꯏꯁꯤꯟꯕꯒꯤ ꯆꯠꯅꯕꯤ ꯊꯥꯗꯣꯛꯁꯤ꯫ ꯄ꯭ꯔꯥꯏꯝ ꯃꯤꯅꯤꯁꯇꯔ ꯅꯔꯦꯟꯗ꯭ꯔ ꯃꯣꯗꯤꯒꯤ ꯁ꯭ꯀꯤꯝꯒꯤ ꯃꯈꯥꯗ ꯄ꯭ꯔꯣꯖꯦꯛꯁꯨ ꯌꯥꯎꯔꯕ ꯁꯦꯟꯊꯪꯁꯨ ꯄꯤꯔꯛꯂꯕ ꯑꯃ ꯇꯦꯟꯗꯔ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯑꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯆꯞ ꯆꯥꯅ ꯑꯦꯁꯦꯝꯕ꯭ꯂꯤꯗ ꯐꯣꯡꯗꯣꯛꯄꯤꯌꯨ꯫ ꯀꯦꯟꯗ꯭ꯔꯒꯤ ꯃꯤꯌꯥꯝꯅ MLA ꯑꯃ ꯑꯣꯏꯕꯒꯤ ꯏꯀꯥꯏ ꯈꯨꯝꯅꯕ ꯉꯥꯛꯄ ꯋꯥꯐꯝ ꯐꯣꯡꯗꯣꯛꯇꯕ ꯑꯁꯤꯅ ꯃꯤꯈꯜꯗ ꯃꯥꯏꯊꯤꯅꯕꯒꯤ ꯃꯔꯝ ꯑꯣꯏꯔꯤ꯫ PMGSYꯒꯤ ꯄ꯭ꯔꯣꯖꯦꯛꯇ ꯌꯥꯎꯔꯕ ꯃꯔꯝꯅ ꯋꯥꯔꯛꯁ ꯗꯤꯄꯥꯔꯠꯃꯦꯟꯠꯇ ꯍꯥꯏꯔꯨꯔꯕꯁꯨ ꯄ꯭ꯔꯣꯖꯦꯛ ꯂꯩꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯄ ꯁꯦꯜ ꯂꯩꯔꯕꯁꯨ ꯐꯥꯏꯅꯥꯟꯁꯇꯒꯤ ꯆꯦꯔꯣꯜ ꯑꯃ ꯉꯥꯏꯈꯤꯅꯤ ꯍꯥꯏꯕ ꯑꯁꯤꯅ ꯍꯦꯟꯅ ꯆꯃꯝꯅꯕ ꯄꯣꯛꯍꯜꯂꯦ꯫ ꯊꯕꯛ ꯇꯧꯕ ꯉꯝꯒꯗꯕ ꯃꯇꯝꯗ ꯃꯤꯅꯤꯁꯇꯔꯅ ꯆꯞ ꯆꯥꯕ ꯅꯨꯃꯤꯠ ꯅꯠꯇ꯭ꯔꯒ ꯊꯥ ꯂꯥꯎꯊꯣꯛꯄꯤꯌꯨ ꯍꯥꯏꯈꯤ꯫ MLAꯒꯤ ꯏꯃꯣꯁꯅꯦꯜ ꯑꯣꯏꯕ ꯋꯥꯐꯝ ꯑꯗꯨꯗ ꯃꯤꯅꯤꯁꯇꯔꯅ ꯍꯥꯏ ꯐꯥꯏꯅꯥꯟꯁꯀꯤ ꯄꯥꯎꯈꯨꯝ ꯃꯇꯨꯡ ꯏꯟꯅ PMGSYꯒꯤ ꯒꯥꯏꯗꯂꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯦ ꯏꯊꯣꯛ ꯏꯁꯤꯟ ꯇꯧꯕꯗ ꯃꯇꯝ ꯆꯪꯏ꯫ ꯂꯝꯕꯤ ꯑꯁꯤ ꯌꯥꯗꯕꯗꯒꯤ ꯃꯤꯌꯥꯝꯅ ꯊꯦꯡꯅꯔꯤꯕ ꯑꯋꯥꯕ ꯑꯗꯨ ꯎꯔꯒ MLAꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯦꯡꯂꯒ ꯆꯠꯂꯤꯕ ꯆꯍꯤ ꯑꯁꯤꯒꯤ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯊꯕꯛ ꯑꯁꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯄꯥꯡꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯒꯦ꯫ ꯄ꯭ꯔꯣꯖꯦꯛ ꯑꯌꯥꯝꯕ ꯑꯣꯛꯇꯣꯕꯔ ꯊꯥꯗꯒꯤ ꯃꯥꯔꯆ ꯊꯥ ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯊꯕꯛ ꯁꯨꯍꯧꯗ꯭ꯔꯕꯗꯤ ꯑꯇꯩ ꯃꯇꯝꯗ ꯁꯨꯕ ꯌꯥꯗꯕꯅꯤꯅ ꯍꯥꯎꯁꯀꯤ ꯃꯦꯝꯕꯔꯒꯤ ꯂꯝꯕꯤ ꯑꯁꯤꯁꯨ ꯑꯊꯨꯕ ꯃꯇꯝꯗ ꯇꯦꯟꯗꯔ ꯇꯧꯗꯨꯅ ꯊꯕꯛ ꯍꯧꯅꯅꯕ ꯍꯣꯠꯅꯕꯒ ꯂꯣꯏꯅꯅ ꯁꯦꯞꯇꯦꯝꯕꯔ ꯊꯥꯗ ꯁꯣꯏꯔꯔꯣꯏ ꯍꯥꯏꯅ ꯍꯥꯎꯁꯇ ꯔꯨꯔꯦꯜ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯦꯟꯗ ꯄꯟꯆꯥꯌꯇꯤ ꯔꯥꯖꯀꯤ ꯃꯤꯅꯤꯁꯇꯔ Y ꯈꯦꯝꯆꯥꯟꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯃꯥꯟꯅꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯃꯤꯐꯝꯗ ꯄꯥꯔꯇꯤ ꯃꯁꯦꯜ ꯋꯥꯍꯪ ꯄꯥꯎꯍꯪ ꯇꯧꯗꯨꯅ ꯇꯛꯈꯠꯅꯈꯤꯕꯁꯤ ꯍꯟꯗꯛꯀꯤ ꯃꯤꯐꯝ ꯑꯁꯤꯅ ꯑꯍꯥꯟꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄ ꯑꯞꯗꯦꯠꯇ KCP PWJ MCUꯅ ꯃꯦꯛꯁꯤꯅꯥꯒꯤ ꯃꯊꯛꯇ ꯊꯝꯂꯝꯕ ꯑꯊꯤꯡꯕ ꯍꯟꯗꯣꯛꯈ꯭ꯔꯦ꯫ ꯃꯦꯛꯁꯤꯅꯥ ꯄꯥꯎꯅꯝꯒꯤ ꯃꯊꯛꯇ KCP PWJ MC ꯌꯨꯅꯤꯐꯤꯀꯦꯁꯟꯅ ꯑꯊꯤꯡꯕ ꯊꯝꯂꯝꯕ ꯑꯗꯨ ꯍꯟꯗꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯂꯥꯂꯧ ꯂꯨꯞ ꯑꯁꯤꯒꯤ PRO ꯆꯤꯡꯈꯩ ꯉꯥꯟꯕꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯅꯥꯒꯥꯃꯄꯥꯜ ꯂꯥꯏ ꯏꯁꯤꯡ ꯆꯥꯏꯕꯤꯗ ꯂꯩꯕ ꯃꯦꯛꯁꯤꯅꯥ ꯄꯥꯎꯅꯝꯒꯤ ꯃꯊꯛꯇ ꯂꯨꯞ ꯑꯁꯤꯅ ꯑꯊꯤꯡꯕ ꯊꯝꯂꯝꯕ ꯑꯗꯨ
ꯂꯨꯞ ꯑꯁꯤꯗ ꯃꯦꯛꯁꯤꯅꯥ ꯃꯁꯥꯃꯛ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯑꯄꯣꯛꯄꯤꯅ ꯆꯪꯖꯔꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯂꯨꯞꯅ ꯌꯥꯗꯕ ꯊꯕꯛ ꯇꯧꯔꯔꯣꯏ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯖꯔꯛꯂꯕ ꯃꯇꯨꯡ ꯂꯨꯞ ꯑꯁꯤꯅ ꯃꯦꯛꯁꯤꯅꯥꯕꯨ ꯄ꯭ꯔꯣꯃꯣꯠ ꯇꯧꯔꯒ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤꯕ ꯍꯥꯏꯕꯗꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤꯕ ꯐꯤꯂꯝꯁꯤꯡ, ꯑꯦꯗꯚꯔꯇꯥꯏꯖꯃꯦꯟꯠꯁꯤꯡ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ ꯄ꯭ꯔꯣꯃꯣꯁꯟꯁꯤꯡ ꯑꯃꯁꯨꯡ ꯅꯝꯕ ꯂꯣꯏꯔꯒ ꯔꯤꯂꯤꯖ ꯇꯧꯗ꯭ꯔꯤꯕ ꯐꯤꯂꯝꯁꯤꯡ, ꯐꯤꯂꯝ ꯑꯗꯨꯕꯨ ꯄꯨꯊꯣꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯈꯜꯂꯒ ꯂꯣꯏꯅꯅ ꯃꯦꯛꯁꯤꯅꯥꯒꯤ ꯇꯨꯡꯒꯤ ꯄꯨꯟꯁꯤꯒꯤ ꯈꯜꯂꯒ ꯑꯊꯤꯡꯕ ꯑꯁꯤ ꯍꯟꯗꯣꯛꯂꯦ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯦꯛꯁꯤꯅꯥꯅ ꯐꯤꯂꯝ ꯐꯣꯔꯝꯗ ꯆꯪꯖꯔꯒ ꯈꯨꯟꯅꯥꯏꯅ ꯌꯥꯗꯕ ꯊꯕꯛ ꯊꯧꯔꯝꯁꯤꯡ ꯑꯃꯨꯛ ꯍꯟꯅ ꯇꯧꯖꯔꯔꯣꯏ ꯍꯥꯏꯖꯕꯒꯤ ꯇꯥꯟꯖꯥ ꯑꯃꯁꯨ ꯆꯦꯔꯣꯜ ꯑꯁꯤꯅ ꯄꯤꯔꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯅꯤꯄꯨꯔ ꯈꯨꯟꯅꯥꯏꯅ ꯌꯥꯔꯣꯏꯗꯕ ꯃꯑꯣꯡꯗ ꯔꯤꯜ ꯅꯝꯗꯅ ꯐꯣꯔꯦꯟ ꯇ꯭ꯔꯤꯞ ꯆꯠꯂꯒ ꯅꯥꯇꯩ ꯆꯥꯗꯕ ꯐꯤꯖꯣꯜ ꯁꯦꯠꯂꯒ ꯚꯤꯗꯤꯑꯣꯅꯆꯤꯡꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯄ ꯑꯃꯁꯨꯡ ꯈꯨꯟꯅꯥꯏ ꯑꯁꯤꯅ ꯌꯥꯔꯣꯏꯗꯕ ꯂꯝꯆꯠ ꯁꯥꯖꯠ ꯆꯠꯄ ꯊꯦꯡꯅꯔꯕꯗꯤ ꯂꯨꯞ ꯑꯁꯤꯅ ꯉꯥꯛꯄꯤꯕ ꯉꯝꯂꯣꯏ ꯍꯥꯏꯅꯁꯨ ꯆꯦꯛꯁꯤꯟꯋꯥ ꯊꯝꯂꯛꯂꯤ꯫